Akaswan Imphal, Wahengbam Washington na pau pajari, ahanbada maroi bapau. IMD na hairi, laibak sinba tungbada sahiya si kumginong mahusatsu basang dagi hena surabayay. Security Force na ngarang kangpok pijilagi, karam wifi dagi, nong mayaw na kutsukulay kaya marum pagatle amasung Lok Sabha Mikhal ki tariat suba amasung aroi betangka ki Mikhal ki bhot khombagi matam numit humni khatangai silak pagaloinena rajniti dol singi lusing basingna voter singi pukning sing sinaba angamba thak ta honari IMD na hairi laibak sinba tungbada sahiya segi nongju tha June dagi September faubada mahausa chuba nonggi chang dagi hena churabayai IMD ki Director General Dr. M. Mahapatra na hai kha nongsup ki kumgi nong laibak asida punna yengbada sada samaga taruk oirabayai kumgi nong asi mayai thangba Bharat amasung kha thangba peninsula da mahausa chuba chang dagi hengani awang nongsup thangba Bharatana mahausa chuba sang aduda laigani aduga awang nongpok Bharatana mahausa chuba sang dagi hantagani Met Department na hairi Manipurda lakliba numit nini asida akan benong churabayai Department asigi Met Center Imphal na thokiba chero lamana hai nonglei nungsit remal na maram oiduna Manipur gi mafam kharada pungda kilometer nifu dagi humpu phawgi sang da yangna nungsit chitpaga loinena akan ba nong churabayai Nonglei nuksit asigi yanglaga ngarang Imphal da paikadaba masung Imphal dagi paigadaba flight kaya marum cancel tauki. Raija sida santi amadi tangdu leita ba phibam porak na bagi lokhat pa khongthang ama oina security force na thi humbagi thabak amadi area domination left na sathari. Raija police control room gi ngarang thoki ba chero lamana hai ngarang kangpok pijila gi kharam wifi dagi nongmai yauna khusu gulai kaya marum phagat ki tha asigi kunmanga da Imphal East jila gi Monglam dagi su IED amadi nongmai maru na singba polam kaya phagat ki Assam Rifles na su Bisnupur jila gi Waroi Singh Laimaram amasung Irengbam da tha sigi kunmanga da bangkar ahum thugai khre hairi Board of Secondary Education Manipur BOSEM na lauba metric parikha lisingani kunmari gi fall ngarang lauthokre pass tawbagi sang sadamar phudraw humdoi dasmik sino ahum oiki Parikya sida sarkar ki school singi oina mahiroi lising mapal sumna kuntra taret parikya thabada lising taret chatruk kunithoi pass tawduna pass tawbagi sang sadamar phumari dasmik ahum mari oiki masi haukiba chahi tararom asida sarkar ki school singna khwaidigi sang wangna pass tawba oiri Parikya phol laktopagi thoramda saruk yakhiba education vibhag ki commissioner H Gyan Prakash na hai grading system asina mahiroi singi pukning wakhal leita dabadagi sang hanthan bangamgani maram asina satliba academic session lisingani kunmari kunmanga gi class 11 da ming sanna bagi damak sarkar gi school sing ngasidagi form thaba hauragani Integrated Farming System Technology ki Distribution cum Capacity Building Program amangarang KBK Sandel da pangthokre NICRA project ki makhada paikhat pathoramadu laumi singda maru marang kaya marum su yanthokki laumi ni phurom na saruk yakhiba thoramdu da akhang ahi kaya na wangang ki tabiri pa pawasi Akaswani Imphal dagini Lok Sabha Mikhal ki tariat suba masung aroi betangka ki Mikhal ki bhot khombagi matam numit humni khatanga ngai silak pagaloinena rajniti dol singi lusing basingna voter ki pungning singsinna bakadna honari BJP ki makok thongbal singba Amit Shah ngarang Uttar Pradesh ki Kushinagar Salempur amasung Chandauli da bhot khom ki Sri Shah na hai handaki Mikhal asi laibak asibu chawkhat hanaba amadi lairaba miyam gi yaifana bagi thorang amani BJP ki National President JP Nada sungarang Varanasi da pangthok ki pamitin kaya da wangang ki Mukhyamantri amasung BJP ki makok thongbal singba Yogi Adityanath na Balia Robertsganj Ghosi amasung Varanasi da pangthok pamiyam gi mitin da wangang ki mahang na hai Pradhan Mantri Narendra Modi gi lamjing makhada Bharat chauna awanba uba phangle mahang na makhata na hai lisingani tara mari amasung lisingani kunmari gi Bharat ki phibam da chauna khetna balaire
Amaromda Samajwadi Party ki makok Akhilesh Yadav sungarang Gazipur amasung Chandaulida bhot khomki mathang thagi amada Lok Sabha Kendra Nipan da bhot thadanagadoriba Bihar dasu NDA gi lusingba sing amasung star campaigner kayana bhot kan khomli Grand Alliance ki kangbunasu Raija du da bhot khombagi thabak kan chathari Hanigi Congress rusingba Rahul Gandhi nangarang Patna Sahib Patiliputra amasung Ara Lok Sabha Kendra singda pangthok pamikhal gi mitinda wangangki National Disaster Response Force ki Director General Piyush Anand Nahairi NDRF asi mathau taunabagi damak 24/7 sem saduna leiraba force amani amasung emergency call hek phangbaga minute kunthra gi manungda relief team sing mafam dude sangsilli Akashvani News ka khanana wari sanabra Sri Anand Nahai disaster management haibasi mi masing yamna changba thabak amani asigumba seba gi masak oiraba thabak asida mi yamna yauksinaba thoraknabasu mahakna appeal tawri Ayush Mantraloina All India Institute of Ayurveda ga khusam natuna New Delhi da sensitization program ama pangthokre insurance sector amasung ayush ki haksel gi lamda thabak tawriba singi marakta e pau phawdok na ba hengat hanaba pangthok pathoram maduda ayush hospital singi mapu sing amasung general insurance company singi CEO sing amasung CMD sing sharuk yakhi Bangkok tangarang anisuba boxing world qualifiers ta Bharat ki hanigi world youth champion Ankusita Borona kilogram humpugi kanglupta Mongolia ki namun monkhorbu maithiba pikre Paris Olympic ta mafam ama phangnaba Ankusita na haisingna honaki amasung Mongolia ki mahakki lambabu mari amada maithiba pikhi ngasi phongba pausis singi maroiba pausingi damak hojik mangsa tabam Premananda leire Premananda Thagatari Washington ngasi phongba pausis singda ahanba oina grading system da IHLC parikha haidokibagi pau amasung ahanba oina Khongsang railway station fawwa train da cement pusilakibagi pau na maroi pau sing oina headline tawnari Ponafam da IHLC exam haidokre tampakta na Thawbal district chingdana Tengnopol na khwaidagi wangna pass tawkre haiba pau na ahanba headline tawri parikha phal lauthokibagi pau ase Sangai Express Manipuri amasung English edition Huyenlan pau Naharol gi Thaudang Ichel Express Sanalebak Manipur News People's Chronicle Manipur Mail Morning Bell Hills Hornbill Express Ganfi Mail amadi Tamengong Times asu maroi pau ina phongli ahan boina Khongsang railway station fawba train da cement pusilakri haiba pau goloinna construction material sing mamal hanthanba ngamlagani haiba chief minister gi wafam pongnofam da anisu headline tawri pawasi Ichel Express Manipur News Sanalebak Sangai Express English People's Chronicle Morning Bell amadi Imphal Free Press asu ahamba lamai da headline tawri Sangai Express Manipuri da metric parikha phal lauthokibagi pawga loinana chada marifudra hundoi dasmik sino ahum pass tawduna record sing haiba pawna ahanba headline tawri Nehru na pamjaramba sing thabak oina pangthokchi haiba hanagi chief minister Okam Ibovigi wafam anisu headline tawduna phongli Huyenlan pawda Class 10 exam result lauthokibagi pawga loinana Lainga ke school singdagi edit amadi private school singna hena pass tawri haiba paw ahanba headline tawduna phongli Lena fudat kharbayum singda laigang na piba jinga Loktak ta thumthada baga chap manare jinga bandal tara janga daba yumda subnatagi ani dagi hena piramdra haiba paw ani sub headline tawduna phongli Isagi yumda leijiram labadi exam pass tawbugi hena harawrongani haiba paw amasu ahamba lamai da headline tawduna phongba thengnari Naharol gi Thaudangda Churachandpur amasung Chandel romdagi kuki khulai paiba singna more da thomjilakre Myanmar ga tainaba timino amadi laijang da kem sadun leir haiba paw ahanba headline tawri Grading system da ahanba oina metric parikha gi phal lauthokre pass tawbugi changchada maibudra hundoi dasmik sino ahum government school pass tawbugi changchada marifumari dasmik ahum mari yauki haiba paw ani sub headline tawri Ichel Express da metric parikha gi phal lauthokki paw loinana angang singi pukning wakhal da charang na ba leitana bagi damak grading system hogdok bani haiba education department ki commissioner Gyan Prakash wafam ahan headline tawri Morning Bell da cyclone Rimal da Bengal da mioi taruk sian kre haiba paw ani sub headline tawduna phongli Sangai Express English da akoi bagi fibam sokchil lakpana siroi lili pambi mahausa dagi nemsille pambi da lei amadagi hena satre haiba paw ahan headline tawri Washington Thagachari Premananda Aroibeda Maroiba Pau Amkhana
IMD na hairi laibak sinba thungbada sahi asigi kumgi nong mahausa chuba changdagi hena churaba yai security force ngarang gangpokpi jila gi kharam wifi dagi nongmai yauna khuchu khulai kaya marum phagatle amasung lok sabha mikhal gi tariat chuba amasung aroi betangka ki mikhal gi vote khombagi matam numit humni khakta ngaisilakpaga loinana rajniti dol singi luchingba singna voter singi pungning chingsinaba angamba thakta honari pauloi jare